ꯐꯪꯅꯔꯤꯃꯤꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏꯁꯨꯅꯦ ꯑꯩꯈꯣꯏ ꯀꯝꯕ ꯑꯁꯤꯅ ꯐꯖꯩꯌꯦ ꯃꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯂꯧꯁꯜ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5:30 ꯇꯥꯔꯦ ꯑꯌꯨꯛꯀꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯤꯜꯆꯔꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯇꯣꯏꯕ ꯑꯗꯨꯒ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯒ ꯏꯕꯥꯅꯤꯁꯤ ꯑꯗꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯃꯥꯒ ꯆꯠꯃꯤꯟꯅꯧꯔꯁꯦ ꯑꯩꯅ ꯆꯠꯀꯦ ꯇꯧꯔꯦ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯇꯣꯔꯤꯁꯤꯅꯅꯦ ꯀꯩꯅꯣ ꯑꯍꯥꯟꯕ ꯃꯤ ꯌꯥꯝꯃꯦꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯁꯦ ꯑꯗꯣ ꯑꯋꯧꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯣꯏꯅ ꯇ꯭ꯔꯦꯟꯗ ꯆꯠꯁꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯣ ꯃꯣꯏꯁꯦ ꯈꯨꯗꯛꯇ ꯑꯃꯨꯛ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯇ꯭ꯔꯦꯟꯗ ꯑꯗꯨꯝ ꯆꯠꯂꯅꯤ ꯍꯥꯏꯅ ꯂꯦꯞꯄꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯄꯦꯁꯦꯟꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯩ ꯍꯧꯒꯠꯄꯗꯩ ꯃꯥꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯑꯩꯉꯣꯟꯗ ꯖꯦꯡꯅ ꯁꯥꯏꯗ ꯂꯩꯔꯤ ꯃꯃꯩ ꯍꯥꯏꯔꯒ ꯐꯤ ꯁꯦꯠꯄꯁꯤꯒ ꯖꯦꯡꯉꯒ ꯃꯅꯝ ꯅꯝꯃꯒ ꯇꯥꯏꯁꯦꯟ ꯃꯥꯅ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯐꯤ ꯑꯃ ꯍꯣꯡꯗꯣꯛꯈꯤꯕꯗ ꯆꯄꯜ ꯑꯃ ꯍꯣꯡꯈꯤꯕꯗ ꯃꯥ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯒꯤ ꯇꯧꯋꯤ ꯁꯨꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯗꯣ ꯁꯤ ꯑꯃꯨꯛ ꯃꯐꯝꯗ ꯑꯃꯨꯛ ꯉꯥꯏ ꯂꯩꯈ꯭ꯔꯦ ꯐꯤ ꯑꯃ ꯍꯣꯡꯗꯣꯛꯄꯗ ꯃꯥꯅꯅꯦ ꯏꯔꯥꯡꯁꯨ ꯈꯪꯕꯅ ꯍꯣꯔꯦꯟ ꯃꯤꯊꯥꯏ ꯂꯩꯔꯛꯇꯣꯏꯅꯤ ꯌꯦꯟ ꯊꯣꯡꯕꯁꯨ ꯄꯤꯖꯔꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯄꯨꯔꯛꯑꯦꯕ ꯑꯗꯨꯁꯨ ꯄꯤꯖꯔꯦ ꯑꯗꯨꯁꯨ ꯃꯥ ꯊꯋꯥꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯇꯣ ꯎꯟ ꯇꯥꯔꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯃꯥ ꯚꯨꯠ ꯃꯥꯟꯗ꯭ꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯀꯛꯄꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯄꯣꯠ ꯄꯨꯝꯅꯃꯛ ꯄꯤꯁꯜꯂꯝꯃ ꯆꯠꯈ꯭ꯔꯦ ꯀꯩꯝ ꯇꯧꯗꯦ ꯃꯌꯥꯝ ꯑꯗꯩ ꯁ꯭ꯀꯨꯜꯁꯦ ꯌꯦꯡꯉꯨ ꯃꯥꯎꯟ ꯄꯤꯛ ꯁ꯭ꯀꯨꯜꯁꯦ ꯗꯨꯟꯗꯣꯟꯒ ꯑꯩꯒꯅ ꯅꯍꯥꯟꯃꯨꯛ ꯁꯤꯒ ꯆꯠꯈꯤꯕ ꯅꯣꯛꯅꯤꯡꯉꯤꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯟ ꯇꯥꯔꯤ ꯑꯩꯈꯣꯏ ꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯃꯥ ꯃꯥꯡꯈ꯭ꯔꯦꯅꯦ ꯚꯤꯗꯤꯑꯣꯅꯤ ꯑꯩꯈꯣꯏꯗꯤ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯔꯤ ꯂꯥꯛꯑꯒ ꯇꯣꯡꯉ ꯎꯠꯂꯛꯀꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯇ꯭ꯔꯦꯟꯁꯨ ꯂꯥꯛꯑꯦ ꯁꯣꯝꯗꯁꯨ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯍꯥꯏꯐꯦꯠ ꯀꯨꯏꯅ ꯉꯥꯏꯍꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯌꯧꯗꯤ ꯌꯧꯔꯦꯀꯣ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯍꯧꯗꯕꯩ ꯀꯣꯛ ꯉꯥꯎꯕꯒ ꯌꯥꯏꯅ ꯍꯣꯏ ꯑꯝꯇꯪ ꯀꯥꯔꯨꯏꯒꯦ 하우라 ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯀꯨꯝꯊꯔꯦ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯀꯥꯏꯗꯅꯣ ꯇꯔꯥꯄꯨꯔꯗ ꯍꯥꯏ ꯃꯥꯜꯂꯦꯀꯣ
ꯑꯣꯏ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯈꯪꯉꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯊꯤꯡꯒꯠꯇꯅ ꯆꯥꯁꯜꯂꯒ ꯂꯥꯛꯑꯕꯅꯤꯕꯣ ꯃꯤ ꯍꯥꯏꯐꯦꯠ ꯇꯤꯜꯂꯤꯍꯦ ꯍꯥꯏꯐꯦꯠꯖꯥꯡ ꯃꯤ ꯇꯣꯡꯉꯝꯗ꯭ꯔꯁꯦ ꯌꯦꯡꯉꯣ Hanubi gomdare, Hanubi gomdare. Thona chala so jai. गाड़ी का बैग Kumda tuje. Mi tilendra. Aku lagi Tarapur chapagi gari tongge taure gari ngangnari sama aku maga naubi gari ka hai aur je sukar age Moi se di jamana thadari se koi do na chaw ga liba moi se na yam me ma koi na lai se sigani asigi se ase gani koi na lai se koi ma lai se sigani ma hidak lo lai mi se gi ma ngai ai lo ki na na ai kri na koi ma hidak lo ye koi ma ngai si nau bi de camera ka phom le na Ai na kari kan. Aku ini udah lagi pun dia Tarapur dah. Sila Sri Land. Nong sudah tahu ini. Ai sudah foto. Foto lagi besul loy deh. Saya lagi bersih sih. Headphone ya udah bayi yang war ya bago. Rugi. Aku masih cari itu udah thulin ngai bidi dah. Mana tan ga cari tak seningi bado. Cado lagi itu ba. Do cado lol lesu ngai jang kui ngai be metau taba. Dogi. Ai namu chana bora kheci cha bai mafam chatli ba. Mana mucha. Now we juga mobile cover nate temper napi ba mobile temper ni char jam lama pona nang cha thang ning ro wow ninjang cha ning de cha ga tan gan ya ye kam ning ai ka lai ti da video se
ꯉꯥꯏꯈꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯁꯣꯝꯗ ꯀꯧꯔꯛꯑꯦ ꯑꯩ ꯇꯥꯗꯦ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯥ ꯆꯥꯒ ꯇꯟꯒ ꯆꯥꯗꯤ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯆꯥꯅꯤꯡꯉꯤꯕ ꯑꯗꯣ ꯅꯥꯎꯕꯤ ꯃꯣꯕꯥꯏꯜꯒꯤ ꯇꯦꯝꯄꯔ ꯅꯞꯄꯤꯑꯕ ꯑꯗꯨ ꯂꯣꯏꯔꯒ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯔꯗꯣꯏ ꯍꯜꯂꯅꯤ ꯁꯣꯝꯗ ꯅꯨꯄꯤ ꯑꯃ ꯀꯧꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦꯕꯣ ꯂꯥꯎꯅꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯐꯪꯅꯔꯦꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥꯅ ꯉꯁꯥꯏꯗꯩ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯗꯣ ꯑꯩꯅ ꯈꯜꯂꯤꯕꯀꯣ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯤ ꯀꯧꯏ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉꯛꯏꯔ ꯀꯩꯅꯣ ꯍꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯉꯥꯏꯈꯣꯅꯦ ꯅꯪ ꯃꯁꯛ ꯉꯥꯏꯈꯣꯅꯦ ꯅꯋꯥꯗꯣ ꯑꯩ ꯏꯀꯥꯏꯖꯩꯕ ꯏꯀꯥꯏꯅꯣꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯅꯤ ꯀꯨꯏꯔ ꯃꯇꯨꯡꯗ ꯊꯦꯡꯅꯔꯤꯃꯦꯕꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯍꯥꯏꯔꯛꯄꯁꯦ ꯑꯩꯅꯅꯦ ꯑꯇꯣꯞꯄ ꯃꯤꯅꯦ ꯍꯥꯏꯅꯅꯦ ꯑꯃꯨꯛ ꯊꯧ ꯁꯥꯔꯨꯗꯕ ꯑꯗꯨ ꯀꯣꯟꯅꯗꯤ ꯃꯥ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯄꯣꯠꯄꯤꯒꯤꯅꯦꯕ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅꯤ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯔꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯏꯆꯦꯒꯤ ꯆꯦꯅꯦꯜꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯨꯏꯔ ꯃꯇꯨꯡꯗ ꯐꯪꯅꯔꯤꯃꯤꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏꯁꯨꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏꯅꯩꯌꯦꯕ ꯍꯥꯟꯅꯗꯩꯁꯨ ꯑꯗꯣ ꯑꯩ ꯃꯥꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯑꯗꯣ ꯀꯣꯟꯅ ꯑꯗꯨꯝ ꯃꯊꯪꯗ ꯊꯦꯡꯅꯔꯁꯤ अखोई मा चा थीरी अखोई मा चा थीरी हौजिसु चा फंगद्री मागी जवान अखोई मागी चा जे फंगे अखोई मा हौजि चा थक्पा लोइसले हौजि अखोई अमु कइनोदा विशाल अमु चंगुरगे कई कइनो खरा येंगे लई लेजबा इबानी हौजि खोंगना चली कई कइनो खरा लईगे तौबा नुसा सागले असai नोंथि मांगना नों पुरा चुदे तौरमेबा हौजि नुसा सारे नै कई कइनो फिरोन अमनि येंगसि थामरो को मा थमोय बेग का नो पहले तो मना खंगदे को मा कई लेबिदोनो खंगदे गी फियोजी चला नो दुनी कोई जेंगनी युमदसु लिप जाबा दगी मरक मयागिदो माना लेबिनी हायना चंगैमी लेदी लेनी अई गायको वीडियो मचे तंग नंगीगे जाबे सी दुम फजैयो जुमदा लिपगी मा येंगु मा अयोना पक्चगदबा इचम चंबा चकत चकत नते को इचम चंबा फी सिंगसे तमना पायउरगने मैम आई खनबा ममो खंगद्रेबो पायउरगा फीसे और खल्ली है कोई वीडियो नम नमना आइना उबदा मी चुबदो चंगा चंगा पाइरिबा करम्बा को माना सी गुलाबी जेंग हाई सी अमतंग जेंगे स्वाई से अमतंग जेंगे का हिदा लाउरे हाँ थले सिने फजद्रने मचुसे हाय दुनो फाय सिने फायदे कमाय ने सरादा हंगना खोनारगा खंगदे मोय अमा खंग फम खंगदे मोय कोना तबा नेम सना वाई सना लगा दुए केनते हाँ थले बाजार सिलचर मंगन
가다. 그 많은 신의 파지. 가봐. 신의 파지. 신의 파지 많아. nang 밤이잖아. 눈에 알죠. 신의 파지네. 호흡 돼 하라다. 제가 진짜 ai 프리 공부를 ai 프리 뭐 당라고 그래 있잖아. 얘미 공부를 막 다 들으면. 내가 다 들었어. 이거 봐. 야, 따스노. 이거 봐나다고 좀 해야 되지. 근데 나가네. 너무 무섭네. 난 그래도 손 다니네. 매운 까불어. 까비. 다 답변이 잘 먹는다. 그 많은 힘 기다리려고 나오고. 어? 힘이 칼라게. 랑하게 말하면 안 이뻐 있는 가이는 힘. 그러면 세대 감독이. 잠깐만. 이거 아니네더라. 아, 세대 남자입니다. 이거 아니 너무 많아. 줘요. 파이야 남자입니다. 아예 시빠 뭐 나오기 뭐지? क्या था बता तुम पता ला पूरा सोले 짠나와 피나트리 봐. 랑당이 제일에 세대 남자입니다. 마다가 빠고도 붙으면 못 살로. 아예 아마 이거 빼칸이라고 이거 이거. 세대 남자입니다. 피 이제 로 몰래 뭐 이제 탐이죠 또 몰리 jak시 몰리요 विशाल भी 몰래 파제 파제 umar kya no olang singam tane silki ni durani kaji phadare pura ye kutu so sima tuji ka phadare ba sima tuji ne tera taadi ba olang mai sina phara osam da siga ta do ri so de mo ta khani 너무 씹어져 이거 점점 나고 엄마 아이디 플롱 때 엄마 나라 파제 와 아들도 씹어져 파제 이네 씹어져 점점 나고 아 블루 क्या था 파제 블루 कलर दा 블루 파제다 피로 쉐바 뭐 와야 돼 피로 쉐바 와야 돼 신경 쓰나 엄마 마andro 엄마 마andro 신경 쓰나 आधा बिल बिल पिबम from the exist lo se tara pung bara tare video de yang kon na 아니 갈래 때라 파제 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 난 민젠데 저 민젠다 파제 कोना पियारा सुगा एमते से जुबा का दादा जा रे अदमा ता तो मिने
माना फुरी अनी का खनबीरे बेग अमखका दगी माई समजेद अमगा अतैदि लौद्रे कइनो आदिने फीजे खंबा पाइरगने खंगाबा अखोगी उबददी फजरिबको मनाक चंगना पाइरगा फीजे कोगी चलाक चलाक लावा ममलगा चानादबदो ओयेबा आ हेला कांदिगी कनो बिशालसु दुम तौई सुमाइने खंबा फजबा ओय मालगने चंगगदी याम फीदो ओयेबा अतुबे कई हानिंगी बिशालगी पोजैसु ले पामा लौरे दि लोइरे पैसा पिथो मगा चलसे वारे चासु थये नत्रा नोई चाक कई चागे चाक लामा मई बानी केम चाद्री मादी चा थये आई चागे तन अदेदी सिगा खो के केनो गी तुपी का लेबे सिंग फजबा फंगरिबा सिगा खो के केनो खरा लौरे अदoi लौबा लोइरे अदoi बिल केनो पिदमगा अदoi बानी चारनी लोइ खल्लनी अगोना लीला पक्षागद्रा पक्षारोइद्रासु खंगदे फीने आइना दुम पक्षानबा दुम लित्रोमिदा पक्षानबगी दुम सेचलगा अने ओलांग थादा लिपगी दुम मरंग मियागी लौबनीदा कैसु अतांग मलौइ नते मयाम खै पोलै लोइना थोकले कई कइनो दुम ओलांग थादा लिपा जाबा दुम फी अमनि का लेरे दुतनी हौजी अखोई हन्नब तौरगे कई कइनो खरा चारगे को अदoi दुम हल्लगेबा को मा कई कइनो चारी आइदि चाद्रेदा नाउबी चारे अदoi अखोई हौजी बिग बाजार चंगमनी अदुगै लोइरे बिग बाजार चंगा लैद्रे अदुगै हल्ले हाउब्रो हौजी मो बिग बाजार दा चंगे सिगै मु कई लेबिगे हाइनो खंगदे खो मासे फजरदी लहेन दोइ मिसिगसु ए अपाम जावदी अखोई माजे ngasi को हेलवा नाउबिगे गना मादी वारी हाइजेदा जो सिरिसे वांगेदा जांवारोइदा आई फोबो वारे वादबा थाजनानि अखोई मा वारा दिए लोइरे मसक जे मसक हम तौरे असिना वो Okay, ka nuna pamido kari pidro. साले मो कुमार रंगदागे ने लिनबा कोइगी Tara to din nang tahar we. उमा उलांग थागी लिना बा अंगान जेरो Ha. नमदा लोइरे फिरती खुंगा मैम थमिजिदी थमथम ना लई Tu ada le khalu jo sun. थमथम लई जे खनिनो नबी इंग हारा मदेव दी सा सा दरमने साबना San ra. Don da han ni. मा मचा गे जो लांदे अबी Ha. सिनि पा मचा रे जो Ha don ni hong no pai hong ya ban. ai hai ni पा मचा गे तो दी के साला Pa ma sa yon na. Hang do khang do khang bai den na pa ma sa gi. अरे सिखा पिकनी पीगने तो नंग खलो आई सई यम ना खलोगी मैं कोई बिग बाजार दे सु थोकले अदो फीजे ममल कनो का प्राइस का फीगन चान जाना दे अब उबरदी फजबा मालगा अदु कई या मचु से सेदी केम नै रखत्रे अदो कोई सिगै हल्ले अदोगी दुम गाड़ी तोंगना युम चलनी अदो लोसलगे को बिग बाजार की दिल लोसलगे अखोई मा खोंग पुथारने आइना अखोई हौजी स्टैंड दा जौरे गाड़ी तोंगहलगे कई गाड़ी नो सिबो हुइजरदी नत्रे टेबलर ओइ मारे अखोई हौजी युमदा यौरगा उलगे तै मखा ताबदी हौजी गाड़ी लकाई
ꯋꯥꯔꯦ ꯍꯜꯂꯛꯑꯦ ꯒꯥꯔꯤ ꯂꯥꯛꯄꯗꯅꯦ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ ꯎꯏꯅꯤꯕꯣ ꯑꯗꯣ ꯍꯦꯛ ꯀꯨꯝꯊꯔꯒ ꯈꯔ ꯅꯤꯡꯁꯤꯡꯉꯦ ꯑꯌꯨꯛꯇꯩ ꯀꯔꯤꯝ ꯆꯥꯗ꯭ꯔꯤ ꯁꯣꯝꯗ ꯑꯩꯗꯤ ꯀꯔꯤꯝ ꯆꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯂꯥꯝꯒꯠꯂꯦꯕ ꯑꯗꯨ ꯋꯥꯔꯦ ꯄꯠꯊꯔꯦ ꯏꯁꯥꯁꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯅꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯒꯅꯨ ꯑꯩ ꯀꯨꯏꯔꯦ ꯍꯥꯏꯗꯕ ꯑꯗꯨꯗꯣ ꯑꯗꯣ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ